COTU Kuki-Zo Furupki Oiba point manga Yaoba declaration ama Laothokhre Pawasi Paujel Pause dagi Laothokhre Committee on Tribal Unity COTU hogji Kuki-Zo Furupna taliba separate administration Union Territory with legislature gi demand asi mapung fana amade mai pangna phangnabagi damak Kuki-Zo Furupki Oiba point manga Yaoba declaration ama ngasi Laothoktuna Kuki-Zo Furupsingna declaration sing soidana innaba pautak pikre COTU gi chairman Thanglen Kipgen amasung General Secretary Lanmelun Singsit anina khuyek piduna thokiba declaration aduda Kuki-Zo Furupki miyoi singna ikheng tarabasu makhoi gi ipa ipu singi oiba lamsing kanana bohanagadavane karigumba Kuki-Zo singi khulde attack satharakpa tarabasu Kuki-Zo khunja singna ninganava leitana thengnagadavane Manipur lengak asina Kuki-Zo Furup singbu namthaduna thamnabagidamak lalong kaya political physical social academical amasung educationally chathaduna lakle haujik chathari maramasina state government na paikhaliba activities singda Kuki-Zo Furup singna support tawroidavani haire Cherol asida chief minister N Birena Lusingba state government asina poinifan yawba demand sing central government ta thamlibasi Kuki-Zo Furup muthanaba honavane maramasina state government ki demand asida Kuki-Zo Furup na support tawroidavani amasung Kuki-Zo Furup na taliba separate administration union territory with legislature gi demand ase mapung fana phangnabagi haiba wafam sing reform tawre COTU gi declaration adu the chief minister N Birena Lusingba government ki state forcing amasung maitai Furup ki tongan ba organization na Kuki Furup sing Manipur dagi muthana ba honari haibagi maral sing sirakle hingsa na waroisin purakloi governor Pawasi Pandam Pause dagi laukhatchavane Haukiba numit kharani asida ikhang-khangawdana state asida hingsa gi thokdoksing thoklakpada Manipur gi governor Lakshman Prasad Acharyana nungnangba phongdokladuna mipum khudingba pungning fathana amadi punna santi hanjilakna bohna minanaba Manipur da miyamna appeal tawrakpaga loinana hingsa na makhal amatagi problem singi waroisin purakpa ngamloi haiba wafam thamlakle governor secretary tagi thadorokpa cherol amada santi amadi miyam punna thavak tawminaba haiba sinatana khunai ama chawkhanabagi lambi laite Manipur da mahuksa gi phibam da hanjelaknaba center amadi state laingangna akanba thavak laukhalakliba chairak asida handak pamdaba thogdok amuk thoglakpa asina santi hanjelaknaba lambi da apanba ohelle masi laibak thivane Manipur da hogji thogliba problem asigi waroisin ama puraknaba mipum khudingmaki thodang lai santi gi lambi ama punna thiminaduna ingtapa lamdam ama hanjelaknabagi matangda public leaders sing mahairoi lusingba sing miyamga su toina wari sanare Pumnamak asigi mathakta security agency singnasu lamdam asida santi hanjilaknaba lepa laitana honari hainasu cherol asina makha tarakle governor na amukanna khunai asigi section khudingmak mahairoi lupsing amadi public leaders singna punna thavak tawminaduna santi laiba lamdam ama puraktuna chawkhatpa Manipur ama ohenanaba honaminanaba appeal tawrakle sugnuda combing operation Laothokhre Pawasi Kangleipaki Maira Pause dagi laukhatchavane Kuki terroristing na ngayhak laitana akan bamawong da bom amadi nong may kapsin dunang landa silakle ba sugnuda ngasi combing operation Laothokhre ngasi nung tilpung amarom taba matamdagi sugnuda layba BSF AR amadi state force ki combined team na operation Laothokhre sugnuda layba imong kayada sathakiba operation aduda mifa mipun amadi khusu khulai na chingba phagat pa amata laikhide haire sathakiba combing operation adugi matangda sugnugi miyoi kayana phongdokhibade Numit khudingi leptana sugnurom da bom amade nongmai kapsilakliba Churachandpur district ki manungsan ba laloi fai amade dongyang na chingba Kuki militant singna kholing dunun leiba mafamda de combing operation chathade aduga Kuki militant singna landa famoidiba sugnuda combing operation chathabai basi awabada awaba pibane Manipur laingang na satharagliba thawong asi misang mikhai naiba thawong ne laingang na hana paikhat kadaba khongthang asi nongmai kaplagliba mafamoidiba Kuki singna kholing dunun leiriba Dongyang amadi laloi fai loinana singsang paring singda hana combing operation tawduna Kuki militant sing hana takthokpam thoi haikhe health ministry na mpox ki section thawrang laukhanaba state singda khangankhre Pawasi Pandam Pause dagi laukhatchavane malem gi leiwa kayada mpox hana monkeypox haina khangnaramba sandoknaragliba sigi yenglaga leiwa ga sigi state amadi union territory khudingmakta mpox ki section thawrang laukhanaba union government na ngarang amukan na nahongna khangankhre Union Health Ministry na ngarang thokiba advisory asida laiba asida hogjing makiway na mpox ki case laiba thengnadrabaso
State amadi Union Territory gi lengaksingna Ministry asina matam gi piba guideline ningthina ngakpaga loinana adumak yamna section na laina basu khangalle loinana surveillance strategy lokhatpaga loinana isolation facility sing thamduna mpox ki casing detect tawbagi thabak sing lokhana basu khangalle National Integrated Disease Surveillance Program IDSP gi makhada laibak asida mpox cluster sing identify tawbagi thabak tawre laibak asigi airport singda mapan laibak tagi lakpa miyoi sing airport ta health screening tawbagi thabak chathare singnaba casing lakpaga masigi sample sing lawduna test tawnaba Indian Council of Medical Research ICMR na akan bathabak lawkhali haina su ministry gi maikai dagi khangalle state government health workers sing maruwai na skin amadi STD sexually transmitted disease clinic ta thabak tawriba sing section thawrang lawkhatpaga loinana mpox ki symptom khangdoktuna diagnosis tawbagi matangda su ningthina khangananaba health advisory aduna palle loinana miyamda mpox ki matangda ningthina khanganbagi thabak sing chathaduna laina laisat asidagi thingauna basu khangalle hana monkey pox haina khangnaramba haujingna mpox haidi basigi anoba strain 1B thengnarakpadagi World Health Organization na mpox asigi matangda Public Health Emergency of International Concern PHEIC Laothokhre India da kumjali singani kunithoi dagi sahi asigi March faubada mpox hanagi strain clade 2 gi case kuntra laikhi adubu anoba strain asigi case ti ngasi fauba thengnadri haire